ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯝꯕꯜꯁꯤꯅꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯞ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤ ꯗꯦꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯔꯥꯙꯥꯔꯥꯅꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 5 ꯁꯨꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 13ꯇ ꯉꯥꯏꯔꯤꯉꯩꯗ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯃꯥꯕꯨ ꯐꯥꯕꯅꯤ ꯍꯥꯏ, ꯆꯤꯡꯕꯅꯤ ꯍꯥꯏ ꯇꯧꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯉꯥꯏꯕꯗ ꯃꯆꯥꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯈꯤꯕꯅꯤ꯫ ꯑꯣꯛꯇꯕ ꯅꯤꯁꯥ ꯆꯥꯕ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯎꯁꯪꯗ ꯎ ꯁꯨꯕ ꯌꯥꯎꯗꯨꯅ ꯐꯅ ꯁꯨꯏ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯃꯥꯒꯤ ꯌꯨꯊꯛꯁꯦꯟ ꯐꯥꯎꯕ ꯀꯣꯟꯅꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤ ꯀꯣꯏꯕ, ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ, ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯇꯣꯏꯁꯤꯜꯂꯛꯏ꯫ ꯋꯥꯄꯟ ꯃꯈꯣꯡꯒꯤ ꯑꯄꯨꯝꯕ ꯈꯣꯡꯕꯥꯟ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯁꯦꯒꯥꯏꯔꯕ ꯏꯒꯤ ꯏꯄꯩ ꯄꯩꯊꯕ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯐꯂꯥꯡ ꯑꯍꯣꯕ ꯃꯦꯜꯂꯤꯕ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯈꯣꯟꯊꯣꯛ ꯉꯥꯡꯅꯔꯤꯕ ꯂꯣꯟꯗꯥ ꯂꯛꯇ ꯑꯉꯛꯄꯅꯤ꯫ ꯆꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯐꯥꯏꯔꯕ ꯂꯥꯏꯌꯦꯡꯗꯨꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯗꯨ ꯁꯦꯡꯅ ꯇꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ "ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ, ꯍꯥꯠꯇꯣꯛꯎꯔꯣ" ꯍꯥꯏꯕ ꯀꯌꯥꯁꯤꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯏ꯫ ꯑꯉꯥꯡꯗ ꯐꯨꯕꯒꯤ, ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯕꯒꯤ, ꯈꯥꯝꯅꯕꯒꯤ, ꯀꯞꯅꯕꯒꯤ, ꯄꯦꯟꯗꯕꯒꯤ, ꯁꯥꯎꯅꯕꯒꯤ, ꯄꯨꯛꯅꯤꯡ ꯅꯤꯜꯂꯤ ꯏꯃꯨꯡꯗꯨ꯫ ꯑꯎꯕ ꯑꯇꯥꯕ ꯀꯅꯥ ꯌꯥꯎꯔꯕꯗꯤ ꯌꯨꯝꯗꯨꯒ ꯊꯣꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯅꯩ ꯍꯥꯏꯅꯤꯡꯒꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯍꯜꯂꯛꯇꯕ꯫ ꯂꯤꯈꯨꯟ ꯑꯃꯕꯨꯗꯤ ꯈꯪꯂꯦ, ꯍꯥꯎ ꯅꯨꯄꯤꯅꯤ ꯍꯥꯏ, ꯍꯦꯟꯖꯥꯡ ꯌꯣꯟꯕꯤꯅꯤ ꯍꯥꯏ, ꯑꯃ ꯂꯧꯔꯦ ꯍꯥꯏꯕ꯭ꯔꯥ ꯆꯦꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯉꯥꯡꯅꯩ꯫ ꯔꯥꯙꯥꯔꯥꯅꯤꯗ ꯊꯣꯏꯗꯣꯛꯇꯦ, ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯣꯛꯇꯕ ꯃꯄꯨꯔꯣꯏꯕ ꯆꯍꯤ 13 ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯍꯦꯛꯇ ꯍꯜꯂꯛꯀꯅꯤ꯫ ꯌꯨ ꯊꯛꯄ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯕꯨ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯒꯅꯤ? ꯔꯥꯙꯥꯔꯥꯅꯤ ꯃꯆꯥꯁꯤꯡꯒꯤ ꯃꯕꯨꯛ ꯊꯟꯅꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯐꯪ ꯑꯐꯪꯕ ꯁꯨꯏ ꯅꯣꯝꯃꯤ, ꯃꯤꯒꯤ ꯀꯣꯟ ꯐꯦꯡꯕ, ꯐꯤ ꯁꯨꯕ ꯐꯥꯎꯕ ꯆꯠꯂꯤ꯫ ꯈꯨꯝꯖꯤꯡꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯄꯣꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯄꯤꯁꯛ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯁꯦꯟꯅꯍꯧꯏ꯫ ꯀ꯭ꯂꯥꯁ 6 ꯀꯥꯖꯕꯇ ꯉꯥꯏꯔꯤꯕꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯪꯅꯅꯕ ꯆꯥꯛ ꯊꯣꯡꯏ, ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ꯫ ꯊꯥꯡꯖꯧ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯁꯤꯡ ꯑꯣꯏꯅꯅꯕ ꯁꯤꯡ ꯃꯆꯦꯠ ꯇꯥꯊꯣꯛ ꯇꯥꯊꯣꯛꯅ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯗꯨꯗ ꯍꯥꯏ, "ꯅꯅꯥꯎ, ꯑꯩꯅ ꯁꯤꯡ ꯈꯥꯏꯔꯤꯉꯩꯗ ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯊꯣꯛꯎ, ꯆꯐꯨ ꯁꯧꯕ ꯉꯥꯏꯔꯤꯉꯩꯗ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯀꯣ, ꯑꯩꯒꯤꯁꯨ ꯍꯣꯝꯋꯥꯔꯛ ꯈꯔ ꯋꯥꯠꯂꯤ꯫ ꯆꯦꯆꯦ ꯑꯩꯒꯤꯁꯤ ꯇꯥꯛꯄꯤꯌꯣ, ꯍꯩꯇꯦ, ꯅꯪꯒꯤꯗꯨ ꯇꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯅꯪꯉꯔꯣꯏ, ꯉꯥꯏꯍꯥꯛꯇꯪꯅꯤꯅꯦ ꯁꯦ ꯆꯦꯆꯦ ꯑꯣꯖꯥꯅ ꯐꯨꯔꯅꯤꯌꯦ"꯫ ꯊꯗꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯆꯦꯆꯦ ꯆꯥꯆꯥ ꯆꯥꯝꯕꯤꯌꯣ, ꯆꯥꯆꯥ ꯆꯥꯝꯕꯤꯌꯣ", ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯆꯤꯟ ꯁꯦꯠꯆꯤꯟꯅ ꯃꯅꯥꯎꯁꯤꯡ ꯆꯥꯛ ꯄꯤꯖꯊꯣꯛꯏ꯫ ꯃꯅꯤꯡꯊꯣꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯃꯥꯒꯤ ꯍꯣꯝꯋꯥꯔꯛꯇꯨ ꯁꯠ ꯁꯠ ꯇꯧꯏ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯐꯤ ꯁꯦꯠꯄꯗꯨ ꯑꯃꯨꯛ ꯌꯥꯎꯕꯤ꯫ ꯄꯤꯛꯂꯤꯕꯤ ꯃꯥꯅ ꯈꯔ ꯆꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯅꯪꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥ ꯃꯄꯥꯗ ꯀꯦꯖꯗꯨꯅ ꯅꯥꯎꯊꯤ ꯁꯥꯖꯒꯗꯕꯅꯤ ꯍꯥꯏꯕ ꯀꯔꯤꯃꯇ ꯈꯪꯖꯗ꯭ꯔꯕꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯔꯥꯙꯥꯔꯥꯅꯤꯁꯨ ꯃꯆꯥꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯅꯪꯅꯅꯕ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯍꯟꯗꯦ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯁ꯭ꯀꯨꯜ ꯀꯥꯒꯗꯕ ꯃꯆꯥ ꯃꯈꯩ ꯆꯠꯍꯟꯈ꯭ꯔꯒ ꯆꯥꯏꯔꯝꯕ ꯋꯥꯠꯂꯝꯕ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯖꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯒ꯭ꯌꯥꯁ ꯑꯃ ꯂꯩꯅꯕ ꯃꯃꯥꯗ ꯀꯟꯅ ꯇꯛꯏ꯫ "ꯃꯃꯥ, ꯒ꯭ꯌꯥꯁ ꯂꯩꯅꯕ ꯅꯣꯡꯃꯗ ꯆꯔꯥ ꯑꯃꯃꯝ ꯍꯦꯟꯗꯣꯛꯁꯤ"꯫
ꯎꯄꯨꯗꯩ ꯐꯤꯁꯤꯡꯁꯤ ꯑꯃꯃꯝꯗꯪ ꯊꯝꯂꯒ ꯂꯣꯏꯅ ꯌꯣꯟꯊꯣꯛꯁꯤ꯫ ꯒ꯭ꯌꯥꯁ ꯂꯩꯔꯗꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯅꯨꯡꯉꯥꯏꯅꯤ꯫ ꯔꯥꯙꯥꯁꯨ ꯈꯜꯂꯤ, ꯑꯁꯦꯡꯕꯅꯤ ꯒ꯭ꯌꯥꯁ ꯑꯃꯠꯇꯗꯤ ꯃꯔꯩꯔꯒꯦ꯫ ꯏꯆꯥꯁꯤꯡꯁꯨ ꯄꯤꯛꯂꯤ, ꯐꯤꯒꯦ ꯑꯃꯒ ꯃꯨꯒꯥ ꯏꯅꯥꯄꯤ ꯑꯃꯈꯛꯀ ꯂꯩꯔꯤꯁꯤꯁꯨ ꯌꯣꯟꯊꯣꯛꯂꯒꯦ꯫ ꯂꯨꯄꯥ 100ꯒꯤ ꯃꯔꯨꯞ 3,000 ꯇꯥꯕ ꯑꯃ ꯏꯅꯦ ꯏꯕꯤꯇꯣꯝꯕꯤꯅ ꯍꯧꯅꯤ ꯍꯥꯏꯕꯗꯨ ꯌꯥꯎꯁꯤꯜꯂꯒꯦ꯫ ꯎꯆꯤꯟ ꯆꯤꯟꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯅꯥꯗ ꯌꯥꯟꯖꯔꯤꯕ ꯆꯅꯤꯡ 12ꯒꯤ ꯂꯩ ꯃꯆꯥꯗꯨ ꯌꯥꯎꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯂꯩꯖꯔꯦ꯫ ꯔꯥꯙꯥꯅ ꯈꯟꯖꯩ, ꯑꯋꯥꯕꯁꯤ ꯈꯔꯗꯤ ꯀꯣꯛꯆꯔꯦ, ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯝꯖꯔꯦ꯫ ꯅꯣꯡꯃ ꯃꯅꯝꯃ ꯁꯨꯕꯗꯅꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯩ, ꯔꯥꯙꯥ ꯀꯥꯟꯅꯗꯦ, ꯅꯪꯅ ꯑꯃꯗ ꯆꯠꯇꯨꯅ ꯁꯨꯔꯤꯕꯅꯤ ꯅꯣꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯋꯥꯕꯅ ꯍꯦꯜꯂꯤ ꯏꯕꯦꯝꯃ꯫ ꯅꯆꯥ ꯄꯤꯁꯛꯁꯤꯡꯁꯤꯅ ꯅꯪꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟꯅ ꯅꯛꯄꯅꯦ, ꯂꯝꯕꯤꯁꯤꯗ ꯒꯥꯔꯤ ꯃꯆꯥꯁꯤꯡꯅ ꯀꯟꯅ ꯊꯧꯔꯤꯕ, ꯅꯆꯥ ꯃꯀꯨꯞꯁꯤꯡꯁꯤꯅ ꯂꯝꯕꯤꯗ ꯂꯩꯕꯅ ꯀꯣꯡꯒꯥꯏ ꯑꯃ, ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯎꯄꯥꯏ ꯂꯩꯇꯕꯅꯅꯤꯅꯦ ꯏꯅꯝꯃ, ꯆꯔꯥꯗꯪ ꯍꯦꯟꯗꯅꯕꯅꯤꯅꯦ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯁꯦ꯫ ꯑꯗꯣ ꯑꯁꯨꯝ ꯇꯧꯔꯣ, ꯏꯅꯝꯃꯅ ꯕꯖꯥꯔꯗ ꯍꯣꯇꯦꯜ ꯐꯝꯃꯤ, ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯐꯝꯅꯕ ꯇꯧꯔꯣ꯫ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯝꯖꯔꯕꯁꯨ ꯅꯪꯗꯤꯅꯦ, ꯑꯌꯨꯛ ꯉꯟꯇꯥ ꯋꯥꯀꯤꯡ ꯆꯠꯄ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯄꯨꯡ 8-9 ꯐꯥꯎꯕꯗꯪ ꯐꯝꯃꯣ, ꯆꯥꯕ ꯐꯥꯎꯕꯗꯤ ꯂꯥꯏꯅ ꯄꯨꯅꯅꯤ꯫ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯃꯥꯡꯂꯨꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩꯔꯣ ꯏꯕꯦꯝꯃ, ꯍꯌꯦꯡ ꯃꯈꯣꯏꯅ ꯆꯥꯎꯔꯒ ꯆꯥꯎꯕꯒꯤ ꯊꯣꯛꯄ ꯂꯥꯛꯀꯅꯤ꯫ ꯍꯣꯏꯅꯦ ꯏꯅꯝꯃ, ꯑꯗꯨꯅꯕꯨ ꯐꯔꯗ꯭ꯔꯥ꯫ ꯃꯄꯥꯅꯦꯅ ꯀꯩꯗꯧꯗꯒꯦꯗꯣ, ꯃꯆꯥ ꯃꯌꯥꯝꯁꯤꯕꯨ ꯍꯟꯅ ꯍꯦꯛ ꯌꯦꯡꯗꯕ ꯃꯈꯩ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯀꯌꯥꯗ ꯉꯝꯃꯤꯒꯦꯁꯦ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯅꯣꯡꯃꯇ ꯂꯥꯛꯇꯦ꯫ ꯂꯥꯛꯄ ꯍꯥꯏꯕꯕꯨ ꯏꯅꯝꯃ, ꯍꯟꯗꯛꯁꯨ ꯑꯊꯦꯡꯕꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯊꯤꯅꯕ ꯊꯝꯕ ꯄꯩꯁꯥꯗꯨ ꯅꯝꯗꯨꯅ ꯂꯨꯄꯥ 200 ꯃꯨꯜꯂꯒ ꯄꯨꯈ꯭ꯔꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯈꯪꯍꯟꯅꯤꯡꯗꯗꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯀꯔꯝꯗꯤ ꯇꯧꯅꯤ, ꯐꯠꯇꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯊꯦꯡꯅꯗꯕ ꯃꯤꯅ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯕ ꯅꯠꯇꯦꯗ꯫ ꯉꯝꯅꯕ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ, ꯅꯆꯥꯁꯤꯡꯁꯤ ꯃꯤ ꯑꯣꯏꯍꯧꯔꯒ ꯂꯣꯏꯔꯦ, ꯊꯧꯅꯥ ꯂꯩꯌꯨ ꯏꯆꯟꯁꯤꯗꯤ꯫ ꯅꯣꯡꯃ ꯔꯥꯙꯥꯅ ꯍꯣꯇꯦꯜꯗꯒꯤ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯌꯥꯎꯅ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯒ꯭ꯌꯥꯁꯇꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯤꯒꯤ ꯂꯨꯄꯥ 3,000 ꯁꯨꯛꯆꯤꯜꯂꯨꯕꯒꯤ ꯒ꯭ꯌꯥꯁꯇꯨ ꯄꯨꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯄꯥꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯂꯥꯛꯂꯅꯤ, ꯆꯥꯛ ꯍꯥꯞꯄꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯙꯥꯔꯥꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯩꯗ ꯍꯦꯛ ꯁꯤꯖꯈ꯭ꯔꯒ ꯃꯍꯥꯛ ꯄꯦꯜꯂꯒꯗꯕꯅꯤ꯫ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯗ ꯁꯤꯖꯔꯒꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯆꯥ ꯃꯌꯥꯝꯗꯨꯁꯨ ꯋꯥ ꯀꯞꯂꯛꯏ꯫ ꯔꯥꯙꯥ ꯄꯦꯟꯅ ꯀꯞꯆꯅꯕ ꯃꯇꯝ ꯂꯩꯖꯗꯦ꯫ ꯃꯆꯥ ꯀꯔꯝꯕꯅꯣ ꯄꯔꯤꯈꯥꯁꯨ ꯂꯩ ꯍꯥꯏꯕꯅꯤ꯫ ꯌꯦꯅꯈꯥ ꯂꯨꯈꯥꯗꯒꯤ ꯆꯩꯇꯦꯛ ꯆꯩꯔꯥꯡ, ꯋꯥꯆꯦꯠ ꯎꯆꯦꯠ ꯊꯤꯗꯨꯅ ꯍꯤꯛ ꯀꯞꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯨ ꯆꯥꯔꯒ ꯁꯤꯗꯣꯛꯑꯁꯤꯔꯥ? ꯃꯃꯥ, ꯅꯇꯣꯝꯇ ꯁꯤꯈꯤꯅꯨꯀꯣ꯫ ꯔꯥꯙꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯆꯥꯒꯤ ꯅꯧꯔꯤꯕ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯁꯣꯟꯊꯔꯕ ꯋꯥꯈꯜꯒꯤ ꯃꯃꯤꯗꯨ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯀꯔꯤꯒꯤ ꯁꯤꯖꯔꯨꯅꯤ ꯍꯥꯏꯒꯦ ꯏꯆꯥꯁꯤꯗꯤ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯂꯥꯏꯔꯤꯛꯇ ꯀꯟꯅ ꯄꯥꯎ, ꯏꯃꯥꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯔꯒ ꯑꯃꯃꯨꯛ ꯊꯨꯅ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯆꯠꯂꯣ, ꯏꯃꯥ ꯆꯥꯛ ꯊꯨꯅ ꯂꯣꯏꯔꯒꯦ꯫
Ngasi humni sure. Bijoyna Radharani hotel da sa thakpa changlakpa. Ingja tapchabi matausina lontok tabi amagum. Nongmata mana wangang batadri. Tabubudi mi komba matam oibana ngangngai leitabasu oiramba yai. Bijoysu amukta mana wangang yabagi tanja hek pirudaba haibaduni. Walking halakpagi khabar paba oina magi hotel masasida sa thakpa hek phamthabaga tal amaga cha amaga piu masi khaktani. Masu adum pirai. Bijoysu khabar pana chaba thakpa loiraga paisa piramlaga adum tholai. Anganbanina mi budi latli. Thangnabagi hotel singdadi adu ada lay leite. Hangnaba nokba kaunaba adum marangnai. Magi sidi pungchikni. Mi ama ani lakpasu mathengnai. Adusu adu mangai. Laukiba pikiba asi khakta oina ui. Chena puliba sambuldu yaudraba laibagi chubagi asoiba sam khradu marakta khudangna hagatchaba. Karak riba humang marik singdu pijina hek teithokchaba. Si mangai magi chillaba hotel gi thabaktudagi hentrokpa haibabu. Mingonda yengbadi laadana ahangbada laptak phawba yengde. Sakphamdu yengbada bijoygi thamoida awa anang kham thengna mayok narabi ama oiramagadra khalali. Asumna Radhana hotel phamba hauba pangkui kuidingaidagini. Bijoyna walking halakpada cha thakba he phamluba. Hanasu hotel amada tanjagi adum mathengnai. Adubu Radhagi hotel na changubadagi atai hotel na changi khalaktare. Magi tausinnaba yaudaba mathauda pungning changba awababu thamoi sengna mayoknanaba honajaba kayadu ubada tasengna lupa ani ahumta oirabasu magondagi leibiraga kanajasunu khali. Ahoina dum bijoyna marup mapang atai khangna chanabasing hotel sida pusinbi. Matomta thaklambadagi marup anidagi ahumdagi manga taruk taret. Ngasidi makoi mapanbu sure. Makoi loinamak phamba yaw lepa yaw pik thalle. Mi yambanina achikba hotel do khara makhai nille. Awoibani Radhagi maithongda miyam changbirakpagi harau mumonba langjaba karimata ude. Miyok michan phabagi wangangsu amata ngangde. Tawbatabu ikayap tawba manba magi maithongdu hanadagi kitang henna lukthrap tawraduna khulai thubadi henjali. Sat amasu kuina ngainantanaba kuchen chenduna honai. Ngamli makai yolahurage khanjaba matani. Mi yamlabanina machin yangmasu adum yawrai. Ichegi tansi haumankidana nongmagi chahodabada ngawbusu yawnare. Ok athong nungainaba natraga wahai natai chananaba karimata kumlakte. Khanghodana nokphet tawge tawruba maithongdu losinbu oina lairanglomda laisinki. Achikpa ahingna matomta chikchaba natana taibang jiba punamak chikhanbagum tumin leinakiba natana makha tarubada mahausa lonchat thugaradaboi khalali. Mayamgi masing sunaba honabada phana kuinadi changbani. Adubu magondagi wahai amata tade. Phamiba mayamduna amaga phagi tawnaduna masu nolakpara yengduna achamba phagi tawnai ngangnai. Makoi masen langa adum toi. Sawa thakpa loiraga thongnarakpada makoi masen wari sanai. Angakpani miyoibai punsi haibase mi yamna changbinaba mana kausinbasu tawde. Wangang sangang nungai handuna mibu phabasu tawde. Adu
ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ꯫ ꯇꯔꯨ ꯇꯔꯨ ꯍꯣꯠꯅꯖꯔꯤꯕ ꯃꯉꯣꯟꯗꯒꯤꯇ ꯂꯩꯕꯤꯅꯤꯡꯉꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯗꯨ ꯂꯨꯄꯥ 63ꯅꯤ꯫ ꯃꯉꯣꯟꯗ ꯐꯅ ꯀꯥꯟꯅꯖꯔꯕꯅꯤ꯫ ꯅꯣꯡꯃꯇ ꯀꯅꯥꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯎꯗꯦ꯫ ꯃꯆꯥ ꯃꯋꯥ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯩꯗꯤ ꯈꯪꯉꯦꯗ꯫ ꯊꯪꯅꯕ ꯍꯣꯇꯦꯜꯗꯨꯅ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯗꯨꯅ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯕꯤꯗꯗꯅ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯏꯅꯦꯗꯣ ꯃꯔꯧ ꯑꯃ ꯇꯧꯔꯛꯏ꯫ ꯃꯥ ꯊꯣꯛꯂꯛꯄꯗꯒꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯆꯤ ꯀꯣꯜꯂꯛꯏ꯫ ꯅꯍꯥꯟꯅꯤꯅ ꯌꯥꯏ ꯊꯥꯕ ꯍꯩꯔ ꯃꯥꯜꯂꯦꯕꯨ ꯍꯥꯏꯔꯛꯏ꯫ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯗꯤ ꯑꯃꯠꯇ ꯐꯅ ꯈꯟꯕꯤꯕ ꯉꯝꯗꯕ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯅꯤ꯫ ꯆꯥꯎꯈꯠ ꯆꯠꯁꯅꯨ ꯈꯟꯕꯤꯕꯗꯤ ꯑꯃꯠꯇ ꯊꯣꯛꯂꯣꯏ꯫ ꯐꯩꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯚꯥꯏ꯫ ꯏꯕꯣꯕꯤ ꯈꯣꯏꯒꯤ ꯋꯥꯛꯀꯤꯡ ꯄꯥꯔꯇꯤꯗꯨ ꯃꯤ 23-24 ꯁꯨꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯃꯈꯣꯏꯁꯨ ꯄꯨꯔꯛꯂꯁꯤ꯫ ꯑꯩꯈꯣꯏ 10ꯃꯨꯛꯅ ꯂꯩꯕꯤꯔꯕꯗꯤ ꯂꯨꯄꯥ 50-60 ꯃꯨꯛꯇꯤ ꯁꯤꯠꯆꯔꯅꯤ꯫ ꯂꯦꯝꯅ ꯄꯥꯡꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯩꯗꯨꯝ ꯑꯣꯏꯅꯤ꯫ ꯏꯆꯟꯒꯨꯝꯕꯅꯤ, ꯁꯛꯐꯝꯗꯨ ꯑꯉꯥꯡꯅꯤ, ꯑꯋꯥ ꯑꯅꯪꯅ ꯅꯝꯍꯠꯇꯨꯅ ꯁꯛꯐꯝ ꯑꯣꯟꯕꯅꯤ꯫ ꯕꯤꯖꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯋꯥꯛꯀꯤꯡꯒꯤꯗꯃꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯍꯣꯇꯦꯜꯗꯨꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯔꯨꯞꯁꯤꯡꯗꯨꯗ ꯂꯤ꯫ ꯃꯔꯨꯞꯁꯤꯡꯗꯨ ꯔꯥꯙꯥꯔꯥꯅꯤꯕꯨ ꯁꯨꯡꯎ ꯎꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯕꯤꯖꯣꯏ ꯑꯐꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯅꯤ꯫ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯃꯇꯨꯡ ꯏꯅꯤꯡꯕ ꯃꯤꯅꯤ꯫ ꯕꯤꯖꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯡꯊꯥꯡ ꯊꯣꯔꯞ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯀꯩꯅꯣ ꯃꯥꯒꯤ ꯍꯣꯇꯦꯜꯁꯤꯕꯨ ꯊꯣꯡꯗꯤ ꯍꯥꯡꯉꯤ ꯍꯥꯏꯕꯕꯨ ꯃꯍꯧꯁꯥꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯌꯥꯝꯗꯨ ꯂꯥꯡꯇꯛꯅꯩ꯫ ꯃꯤ ꯂꯩꯕꯒꯤ ꯁꯥꯎꯝꯁꯨ ꯐꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯊꯣꯡꯗꯨꯗ ꯕꯤꯖꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯖꯨꯃꯥꯏ ꯇꯥꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯐꯤꯖꯥꯎ ꯑꯃ ꯏꯜꯂꯒ ꯃꯃꯥꯡꯗ ꯊꯥꯡꯖꯧ ꯑꯃ ꯊꯝꯂꯒ ꯕꯣꯔꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯖꯣꯏ ꯁꯠ ꯍꯟꯇꯣꯔꯛꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯨꯔꯒ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯅꯔꯛꯏ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯂꯞ ꯆꯠꯅꯔꯛꯏ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯆꯤꯟ ꯍꯦꯛ ꯍꯦꯛ ꯅꯥꯟꯊꯣꯛꯀꯟꯕ ꯑꯃ ꯌꯥꯎꯔꯤꯗꯨꯅ ꯈꯗꯥꯡ ꯊꯥꯗꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯑꯀꯤꯕ ꯋꯥꯔꯤ ꯍꯧꯔꯁꯤ꯫ ꯊꯤꯛ ꯊꯤꯛ ꯅꯣꯛꯄꯁꯨ ꯌꯥꯎꯔꯛꯏ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯛꯏ꯫ ꯕꯤꯖꯣꯏꯗꯤ ꯆꯥꯎꯈꯠꯆꯔꯛꯂꯤꯕ, ꯁꯤꯟꯊꯥꯒꯤ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯕ ꯔꯥꯙꯥꯔꯥꯅꯤꯒꯤ ꯂꯝꯕꯤꯗꯨꯗ ꯃꯥꯁꯨ ꯌꯥꯎꯅ ꯂꯝꯃꯨꯛꯅꯔꯨꯏ꯫ ꯈꯜꯂꯨꯏ ꯂꯩꯀꯣꯟꯒꯤ ꯂꯩꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯇꯦꯛꯊꯔꯕ ꯁꯝꯕꯜꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤꯕ ꯃꯥꯂꯤꯒꯤ ꯂꯝꯕꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯊꯤꯡꯕ ꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫